Manipur da ihan hanboina talent lairaba mioi singbo expose tongnanabagi damakta online talent hunt ama pangthok sagadori aduga talent hunt asida mai paklabu winner ado 30,000 gi cash prize ama su leijari adom gi talent ado miyam da expose tongnabagi tanja lobi ho haibo mapam thamjari competition asida adom su saruk yabiu more or less 1 minute ki recording to biraga along with your personal details makhagi WhatsApp number asiga thabirau +13439888150 koina pizariba number asida adomgi details kaloinana submit tawbirau Manipur gi oina ahanba online talent han asida saruk yabiu adomgi talent adu losinduna thamanu Manipur gi ahanba online talent han asida mayamuso yabiu adomgi talent tubu losinduna thamanu Manipur da ahanba online talent hunt tawgadori basida adomsu adomgi aheba talent sing adu losinduna thambiganu sungsoi soidana sarugabi aduna adom gi pukning da adom da sei sakwa dance to anything oiro talent layina khanjaba taragadi ngasigi online talent han sida sarugabi thank you so much adom gi talent adu manghan biganu khudol ni mado suksoi soidana mipum khuding magta khanghan biu thank you so much competition asi talent ti lejawa platform di lejada mioi sing di ham akhana tan jamani koding madom da talent lebiraba lai koi bi ai sai sa koi bi ai jagoi sa koi bi ai adu na to atai te leru talent amai koi bi ai adu targadi 1 minute ki video simbiu adu du ka khoi submit to biro submission fee lang zero so adong gi talent sing adu thok na bagi tan jalo all the best